Hello dearies. Ngasigi wari tangka asi hodringai gi mangwainana handaki academic year asigi 10 ga 12 ka thagadaba student singda Manipuri story collection na wish bijanabagi tanja adumatang laujage. Aikhogi listeners sing marakta handaki 10 ga 12 ka thagadaba student sing soidana yaubiramgani haina thajai. Aduna Manipuri story collection gi maikai degi amadi narrator isamaki maikai degi students khudingmakpu wish bijari all the very best and do well. I hope and pray that all of you will come out in flying colors. Hoji wari makhamu meham punna taminarsi. Sunita di Roger gi wahai duda nokthorei. Hoi nasi gaina thongjarani. Roger su hojikta da haidok luraga ikairei. Sunita su changkhre. Inina inembo kaina. Roger makok tu pairaga ikai ban sire da je nang haidai khra thongso. Don nokmi imana laknei ni babana thongliye loidore lao manung sangse ngahak wari watai sanaraga chak chanaba mamana kaurei ibungo ibema chak sarasi laknaro donna hoi ima bai lao Roger lao Roger na ado ai tungana chageba kona bazar da chatlaga chak hotel da oina chamina seba don noi hoiba lao ba Enidi khangdabanina kaino haisibo Roger na wari ni nang khangoi natro chak chaba hongnakhre Roger magi chabam thokpa adum chai Rajen ga phamine Rajena ibungo matonga se doktharaga chawdana Roger na au baba chage baba su chaw Rajena baba di kya bu pamdida Rajena yen thongbu loktharaga Roger da happy chak charamade Roger chap lepi Rajen Sunita di adum chari Donga Eniga Roger bu yinglei Enina thoiba machena koropaduda Roger mapidu taraklanina sattai thoklaga chak to muchai tawriba matawdu ubada Don thamoida chaina phorei Enina bhai charo Don tapna Sunita na ibunga pukthana bacha ikaruno nayungumbani khando Noy anisu atuloina ba chasiluko Enina hoi mama di manamsida hainaram laro Sunita na adum baidi kemta khandeda akhoi matam dadi chanarakte dana adui wani chau noi di puk thana ba chau ko mapana nomata nungsina loina bidraba Roger du Rajena mabu nungsibibadu ubada aduki matik thamoi penjai chak chaba loina raga Roger ton hoi manakta ga leite Rajen manakta oina wari watai sanari Rajena Paliba sarkar sinasu afaba achumba se kaya tobidre mapi mapa oiba makhoina sorakladi tungi yubril myamsi tapna manglak patabani Roger tumina tai Rajen makha tarai mara phatana mahi phau hairadi kaide yagani phatabana sum hingal e khangla phau tumina leithokli sinadi leibak se mutkrasanu haibani yade haibama khangandragadi nomagi misi mina thokpa hingalak patabani Roger na chumi baba ahak pacherak piradi phadawne Rajena jail da matam khara lerani amu thadorklani phatraba haina khraba mi dubu karamna phara uya doino makhoina kari afaba toroktoino mi hatpa ngamna ba haibasi angawba bu yoklaga karibu kana doino tanjaduda Sunita thorei ngasi khaklak chaba isa se moi babagi bhasanda makok pungawram lani Roger na ima ngawdida babana haise achum mangaktani aidi sumaina ahal na haiba singse yam taningi kaigino khangde Sunita na afaba mi haido aduni ahal na ngangbada lawdaba mi dudi kedongaida afaba oiroidabani Roger na hoima chumme aidi akhoi managa ngangbase adum lawe akhoi baba di haige tawraga chap lepi Sunita na marak sat thali moiba icha gai pukhinaba hai khara hek piudana Rajena hoine kawine ibunga Leramo iba haino khara hek piruge Roger tapna yarani da baba Rajena yaro pukho yamna pale ekhoi di hei kya chaningde ahal ga osilakpane nache tonsu kaya pamdabani Rajen thokre Sunita su inakhre Tonga eniga su changai Tonna ai una laklaga ipaga oina program tawlari se kaigino Roger na game ola sira khalakpa Donga eniga onsinaraga noi Dona
ꯃꯆꯤꯟꯁꯤꯕꯨ ꯀꯩ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯈꯨꯝꯁꯨ ꯋꯥꯠ ꯋꯥꯠꯇꯕꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯑꯦꯅꯤꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯦꯅꯤꯅ ꯍꯜꯂꯣ ꯖꯦꯛꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯀꯩ ꯏꯟꯖꯥꯡ ꯄꯤꯖꯔꯒꯦ ꯑꯦꯅꯤꯅ ꯌꯦꯟꯒ ꯏꯔꯣꯝꯕꯒ ꯆꯝꯐꯨꯠꯀ ꯖꯦꯛꯅ ꯍꯥꯎꯕ꯭ꯔꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯅꯪꯅ ꯊꯣꯡꯕ꯭ꯔꯣ ꯑꯦꯅꯤꯅ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯖꯦꯛꯅ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯦꯅꯤꯅ ꯍꯜꯂꯅꯤ ꯖꯦꯛꯅ ꯏꯔꯥꯡ ꯀꯜꯂꯦ ꯉꯟꯅ ꯍꯜꯂꯣ ꯑꯦꯅꯤꯅ ꯍꯣꯏ ꯖꯦꯛꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯦꯅꯤꯅ ꯁꯨꯝ ꯂꯩꯔꯝꯕ ꯖꯦꯛꯅ ꯅꯅꯥꯛꯇ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯊꯝꯃꯣꯔꯥ ꯑꯦꯅꯤꯅ ꯖꯦꯛꯅ ꯌꯨꯝ ꯌꯧꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯊꯥꯔꯛꯀꯦ ꯍꯥꯏꯔꯒ ꯊꯥꯔꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯀꯣ ꯑꯦꯅꯤꯅ ꯊꯥꯔꯛꯀꯦ ꯖꯦꯛꯅ ꯊꯝꯃꯒꯦ ꯑꯦꯅꯤꯅ ꯔꯣꯖꯔꯅ ꯍꯣꯏꯔꯣꯡꯒꯤ ꯋꯥꯔꯤ ꯈꯨꯁꯥꯟꯅꯔꯣ ꯑꯗꯨꯕꯣ ꯕꯦꯂꯦꯟꯁ ꯇꯤꯡꯅꯕ ꯁꯥꯟꯅꯧꯅꯨ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯗꯣꯟꯗꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯅꯣꯛꯏ ꯖꯦꯛꯁꯨ ꯔꯣꯖꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯏꯀꯥꯏꯃꯟꯗꯅ ꯅꯣꯛꯆꯗꯦ ꯖꯦꯛ ꯅꯣꯛꯃꯤ ꯊꯝꯃꯦ ꯖꯦꯛ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯦꯅꯤ ꯔꯣꯖꯔꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯁꯣꯅꯣ ꯆꯨꯔꯕꯣ ꯏꯀꯥꯏꯖꯩꯅꯦ ꯅꯆꯤꯟ ꯊꯤꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯔꯣꯖꯔꯅ ꯅꯣꯏ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯊꯤ ꯐꯥꯏꯅꯤꯡꯂꯛꯄ ꯑꯗꯨꯏꯅꯤ ꯑꯦꯅꯤꯅ ꯐꯥꯏꯅꯤꯡꯂꯒ ꯐꯥꯏꯔꯨꯔꯣ ꯔꯣꯖꯔꯅ ꯇꯜꯂꯤ ꯌꯨꯝꯗ ꯐꯥꯏꯖꯔꯒꯦ ꯕꯥꯊꯔꯨꯝ ꯑꯣꯟꯅꯕꯁꯦ ꯇꯥꯔꯛꯎ ꯌꯥꯗꯦ ꯗꯣꯟꯅ ꯍꯣꯏꯃ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯑꯦꯅꯤꯅ ꯏꯀꯥꯏꯕꯁꯦ ꯀꯩꯝꯇ ꯈꯪꯗꯦꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯔꯣꯖꯔꯅ ꯀꯩꯅꯣ ꯅꯣꯏꯗꯤ ꯐꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯒꯁꯦ ꯐꯥꯏꯔꯝꯃꯣꯏ ꯈꯜꯂꯤꯔꯣ ꯑꯦꯅꯤꯅ ꯌꯥꯔꯦ ꯍꯧꯗꯣꯡꯉꯝꯕꯣꯏꯕ ꯅꯪ ꯆꯤꯟꯁꯦ ꯄꯥꯅ ꯉꯝꯖꯄꯣꯟꯇꯦ ꯚꯥꯏ ꯏꯔꯥꯡ ꯀꯟꯗ꯭ꯔꯤꯉꯩꯗ ꯆꯠꯂꯒꯦ ꯔꯣꯖꯔꯅ ꯉꯥꯏꯈꯣꯗ ꯏꯀꯨꯕꯣꯛꯅ ꯍꯩꯅꯧ ꯄꯨꯈꯣ ꯍꯥꯏ ꯍꯦꯛꯄ ꯆꯠꯈꯤꯕꯅꯤ ꯑꯦꯅꯤꯅ ꯅꯪꯅ ꯄꯥꯝꯕ ꯍꯩꯁꯤꯗꯤ ꯅꯨꯄꯤꯗ ꯍꯦꯜꯂꯤ ꯔꯣꯖꯔꯅ ꯆꯦꯇꯣꯟ ꯅꯄꯥ ꯁꯤꯕꯩ ꯍꯩꯗꯨ ꯆꯥꯁꯤꯗꯅ ꯇꯣꯟ ꯌꯥꯝ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯔꯅ ꯅꯄꯥ ꯁꯤꯕꯩ ꯍꯩꯗꯣ ꯅꯣ ꯄꯥꯞꯇꯣ ꯆꯥꯁꯦ ꯍꯥꯏꯕ ꯑꯦꯅꯤꯅ ꯑꯆꯥ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ ꯚꯥꯏ ꯍꯩ ꯌꯥꯝ ꯄꯥꯝꯕꯅꯦ ꯄꯦꯟꯅ ꯄꯤꯖꯧ ꯇꯣꯟꯅ ꯅꯣꯕꯥꯞ ꯑꯃ ꯍꯦꯛꯎꯔꯒ ꯑꯦꯅꯤ ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯅꯣꯕꯥꯞꯇꯨ ꯃꯦꯠꯂꯤ ꯔꯥꯖꯦꯟ ꯍꯣꯏꯁꯨ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯍꯦꯛꯂꯒ ꯂꯥꯛꯏ ꯔꯣꯖꯔꯅ ꯕꯕꯥ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤꯔꯣ ꯔꯥꯖꯦꯟꯅ ꯃꯥꯅꯦ ꯅꯣꯏꯒꯤ ꯄꯨꯈꯤꯅꯕ ꯍꯦꯛꯂꯨꯕꯅꯦ ꯑꯦꯅꯤꯅ ꯕꯕꯥ ꯌꯥꯝꯃꯜꯂꯦ ꯀꯩꯗꯧꯕꯩ ꯍꯦꯛꯎꯏꯅꯣ ꯔꯣꯖꯔꯅ ꯆꯣꯍꯦ ꯍꯩꯄꯥꯗꯤ ꯕꯕꯥ ꯄꯨꯒꯦ ꯁꯨꯃꯥꯏꯅ ꯈꯨꯗꯛꯇ ꯍꯦꯛꯄ ꯍꯩ ꯔꯥ ꯍꯤꯟꯖꯥꯡ ꯀꯩꯀꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯔꯥꯖꯦꯟꯅ ꯍꯣꯏ ꯄꯨꯈꯣ ꯔꯥꯖꯦꯟꯒ ꯁꯨꯅꯤꯇꯥꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯅꯣꯕꯥꯞ ꯃꯦꯠꯄ ꯂꯣꯏꯔꯒ ꯗꯣꯟꯅ ꯔꯣꯖꯔ ꯁꯦ ꯆꯥꯔꯣ ꯔꯣꯖꯔꯅ ꯅꯣꯏꯁꯨ ꯆꯥꯁꯤ ꯗꯣꯟꯅ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯗꯤꯌꯦ ꯔꯣꯖꯔꯅ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯏꯇꯣꯝꯇ ꯆꯥꯒꯗ꯭ꯔꯣ ꯑꯦꯅꯤꯅ ꯌꯥꯝ ꯄꯥꯝꯗꯥꯏ ꯆꯥꯁꯤꯜꯂꯣ ꯔꯣꯖꯔꯅ ꯉꯝꯃꯣꯏ ꯆꯥꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯅꯣꯛꯃꯤ ꯑꯦꯅꯤꯅ ꯊꯣꯏꯕ ꯅꯪ ꯆꯥꯔꯣꯕ ꯔꯣꯖꯔꯅ ꯍꯩ ꯆꯥꯕꯕꯨ ꯏꯇꯣꯝ ꯆꯥꯔꯒ ꯍꯥꯎꯕ꯭ꯔꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯒ ꯍꯥꯎꯕꯩ ꯋꯥꯅꯤ ꯁꯦ ꯆꯥꯔꯛꯑꯣ ꯑꯦꯅꯤ ꯇꯞꯅ ꯊꯣꯏꯕ ꯇꯣꯟꯁꯨ ꯑꯩꯁꯨ ꯍꯩ ꯆꯥꯕ ꯌꯥꯗꯦꯃꯤ ꯅꯪꯕꯣ ꯔꯣꯖꯔꯅ ꯀꯩꯒꯤꯅꯣ ꯍꯩ ꯆꯥ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ ꯑꯦꯅꯤꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯣꯟ ꯂꯨꯛꯊꯔꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ ꯔꯣꯖꯔꯅ ꯅꯣꯛꯀꯅꯨ ꯅꯪꯃꯁꯨ ꯀꯣꯛ ꯆꯥꯔꯛꯑꯣ ꯅꯌꯨꯝꯗꯁꯨ ꯏꯀꯥꯏꯅꯕ꯭ꯔꯣ ꯑꯦꯅꯤꯅ ꯊꯣꯏꯕ ꯑꯩꯅ ꯊꯥꯔꯠꯅꯦ ꯇꯣꯟꯅ ꯐꯣꯔꯠꯅꯦ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ ꯔꯣꯖꯔꯅ ꯍꯣ ꯑꯩꯅ ꯐꯤꯐꯠꯅꯦ ꯆꯥꯔꯛꯑꯣ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ ꯑꯦꯅꯤ ꯌꯥꯝ ꯁꯥꯎꯅ ꯄꯤꯔꯦꯠ ꯂꯥꯛꯄꯗ ꯍꯩ ꯆꯥꯅꯗꯦ ꯒꯙꯥ ꯐꯔꯕ ꯁꯤ ꯑꯣꯏꯔꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯤꯈꯩ ꯁꯨꯡꯌꯥ ꯌꯥꯗꯦꯃꯤ ꯇꯣꯟ ꯃꯆꯤꯟꯗꯨ ꯈꯨꯝꯃꯒ ꯅꯣꯛꯏ ꯔꯣꯖꯔ ꯑꯅꯤꯃꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯦ ꯌꯥꯁꯨ ꯌꯥꯗꯕꯤ ꯅꯣꯏ ꯑꯦꯅꯤꯅ ꯍꯩꯒ ꯃꯦꯠꯂꯤꯕ ꯍꯥꯏꯁꯦ ꯑꯦꯅꯤꯅ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯦꯠꯄꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯔꯣꯖꯔ ꯍꯩꯒꯤ ꯄ꯭ꯂꯦꯠꯇꯨ ꯃꯈꯣꯡꯅ ꯏꯟꯊꯣꯔꯛꯏ ꯁꯤ ꯆꯥꯔꯒ ꯑꯩꯁꯦ ꯃꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯃꯥꯡꯒꯦꯅꯦ ꯆꯠꯂꯣ ꯑꯥꯗ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯃ ꯍꯦꯛꯆꯔꯨꯔꯒꯦ ꯍꯣꯔꯦꯟ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯆꯥꯖꯧꯔꯒꯦ ꯔꯣꯖꯔ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯄꯪꯊꯦꯡ ꯊꯦꯡꯅꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯁꯨꯅꯤꯇꯥꯒ ꯇꯣꯟꯒꯅ ꯂꯝꯕꯤ ꯐꯥꯎ ꯊꯤꯟꯗꯣꯔꯛꯏ ꯁꯨꯅꯤꯇꯥꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣꯀꯣ
ꯏꯕꯦꯝꯃ ꯃꯃꯥ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯑꯦꯅꯤꯅ ꯍꯣꯏ ꯃꯃꯥ ꯕꯥꯏ ꯆꯠꯂꯨꯈꯤꯒꯦ ꯔꯣꯖꯔꯅ ꯆꯦꯇꯣꯟ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯔꯣꯁ ꯗꯦ ꯆꯣꯀ꯭ꯂꯦꯠ ꯗꯦ ꯅ꯭ꯌꯨ ꯏꯌꯔ ꯈ꯭ꯔꯤꯁꯃꯥꯁ ꯆꯩꯔꯥꯎꯕ ꯀꯥꯡ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯌꯥꯎꯁꯪ ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯦꯛꯁꯦꯇ꯭ꯔꯥ ꯒꯤꯐ ꯄꯤꯅꯁꯦ ꯑꯗꯨꯁꯨ ꯅꯪꯅ ꯄꯤꯔꯛꯀꯗꯕ ꯁꯦꯕꯣꯠ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯍꯪꯒꯥꯝ ꯀꯣꯕꯤ ꯍꯩꯅꯧ ꯍꯩꯈꯥ ꯆꯝꯄ꯭ꯔꯥ ꯍꯩꯅꯤꯡ ꯅꯣꯏ ꯗꯦꯠ ꯐꯥꯗꯔꯗꯨꯒ ꯀꯣ ꯆꯠꯂꯦ ꯇꯣꯟ ꯋꯥꯟꯊꯈꯩ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯨꯅꯤꯇꯥꯁꯨ ꯅꯣꯛꯍꯧꯏ ꯑꯦꯅꯤꯁꯨ ꯅꯣꯛꯂꯒ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯃꯃꯥꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯔꯣꯖꯔꯅ ꯃꯃꯥꯅ ꯈꯜꯂꯝꯗꯣꯏꯅꯤ ꯃꯁꯤꯗ ꯏꯆꯥ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯑꯦꯅꯤꯅ ꯑꯁ ꯑꯩꯒꯤꯗꯤꯕ ꯉꯝꯖꯔꯔꯣꯏꯗ ꯔꯣꯖꯔꯅ ꯏꯀꯨꯕꯣꯛꯇꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯐꯕꯩ ꯃꯆꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯏꯄꯥ ꯐꯠꯇ꯭ꯔꯁꯨ ꯑꯩꯗꯤ ꯐꯕꯅꯤꯗ ꯑꯦꯅꯤꯅ ꯍꯣ ꯐꯩꯌꯦ ꯏꯄꯥꯗꯤ ꯌꯥꯝ ꯐꯩꯗ ꯔꯣꯖꯔꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯄꯤꯔꯛꯂꯤꯕ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯑꯩ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅꯨꯀꯣ ꯑꯦꯅꯤꯅ ꯑꯩꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯏꯕ ꯇꯟꯖꯥꯗꯨꯗ ꯑꯦꯅꯤꯒꯤ ꯐꯣꯟ ꯈꯤꯡꯂꯛꯏ ꯑꯦꯅꯤꯅ ꯍꯜꯂꯣ ꯖꯦꯛꯅ ꯍꯜꯂꯕꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯍꯟꯗ ꯉꯥꯏꯔꯤꯕꯣ ꯌꯧꯔꯕꯣ ꯑꯦꯅꯤꯅ ꯍꯟꯗ ꯉꯥꯏꯔꯤꯌꯦ ꯖꯦꯛꯅ ꯑꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯖꯦꯛꯅ ꯏꯔꯥꯡ ꯀꯟꯕ꯭ꯔꯣ ꯑꯦꯅꯤꯅ ꯀꯟꯗꯦ ꯖꯦꯛꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀꯜꯂꯦ ꯑꯦꯅꯤꯅ ꯖꯦꯛꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯥꯏꯗꯁꯨ ꯀꯜꯂꯛꯑꯅꯤ ꯑꯦꯅꯤꯅ ꯖꯦꯛꯅ ꯃꯄꯥꯟꯒ ꯊꯣꯛꯂꯨꯅꯨꯀꯣ ꯏꯔꯥꯡ ꯌꯦꯡꯅꯤꯡꯅꯤ ꯀꯥꯏꯅꯒ ꯊꯣꯛ ꯂꯩꯔꯝꯅꯤ ꯑꯦꯅꯤꯅ ꯊꯣꯛꯑꯣꯏꯗ ꯔꯣꯖꯔꯅ ꯀꯔꯤꯅꯣ ꯊꯣꯛꯅꯤ ꯊꯣꯛꯑꯣꯏꯕꯣ ꯃꯣꯏꯔꯣ ꯑꯦꯅꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯊꯣꯏꯕ ꯔꯣꯖꯔꯅ ꯍꯥꯎꯆꯦ ꯑꯩ ꯊꯤ ꯐꯥꯏꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯠ ꯈꯔ ꯀꯟꯅ ꯊꯧꯒꯦꯀꯣ ꯆꯦꯔꯛꯀꯅꯨꯀꯣ ꯑꯦꯅꯤ ꯃꯃꯥꯏꯗꯨ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯐꯣꯟ ꯊꯝꯕꯁꯨ ꯉꯝꯗ ꯍꯜꯂꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯧꯄꯥꯗ ꯌꯦꯡꯂꯒ ꯂꯩ ꯑꯦꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯪ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯔꯣꯖꯔꯅ ꯀꯩꯅꯣ ꯆꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯦꯅꯤꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯪꯗ꯭ꯔꯣ ꯔꯣꯖꯔꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯩꯗꯧꯔꯒꯦ ꯑꯦꯅꯤꯅ ꯅꯄꯥ ꯇꯧꯔꯦ ꯐꯣꯟ ꯊꯝꯗ꯭ꯔꯤꯕ ꯖꯦꯛꯇꯤ ꯊꯔꯣ ꯑꯣꯟꯈꯩ ꯅꯣꯛꯏ ꯑꯦꯅꯤꯅ ꯏꯀꯥꯏꯔꯅꯤ ꯈꯜꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯐꯣꯟ ꯀꯛꯊꯠꯈꯤꯕꯒꯤ ꯁꯀ꯭ꯔꯤꯟ ꯉꯥꯜꯂꯛꯄꯗꯨꯗ ꯑꯦꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯁ ꯑꯩꯗꯤ ꯃꯇꯨꯡꯗ ꯋꯥꯔꯤꯒ ꯁꯥꯟꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯔꯣꯖꯔꯅ ꯏꯀꯥꯏꯔꯒ ꯁꯥꯟꯅꯧꯅꯨ ꯃꯣꯏ ꯊꯣꯛꯄꯤ ꯋꯥꯔꯤꯗꯨꯕꯨ ꯋꯥꯔꯤꯔꯣ ꯑꯦꯅꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯦꯅꯤꯅ ꯔꯣꯖꯔꯒꯤ ꯆꯨꯕꯥꯗꯨ ꯆꯤꯡꯈꯠꯂꯤ ꯔꯣꯖꯔꯅ ꯑꯌꯣ ꯂꯩꯈꯠꯄꯤ ꯊꯤ ꯐꯥꯏꯅꯤꯡꯕꯒ ꯂꯣꯏꯅ ꯍꯪꯒꯠꯈ꯭ꯔꯦ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯑꯦꯅꯤꯅ ꯅꯃꯥꯏ ꯑꯗꯨ ꯌꯥꯝ ꯊꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯃꯇꯨꯡꯗ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯔꯣꯖꯔꯅ ꯅꯪ ꯅꯨꯄꯥ ꯎꯅꯕꯕꯨ ꯑꯩ ꯄꯨꯔ ꯆꯠꯀꯦ ꯍꯥꯏꯔꯣ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯦ ꯍꯦꯛ ꯌꯧꯕꯒ ꯔꯣꯖꯔ ꯁꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯄꯣꯠ ꯆꯩꯒ ꯄꯨꯁꯤꯟꯗꯒꯩ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯅꯆꯦꯗꯤ ꯔꯣꯖꯔ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯈꯩ ꯑꯗꯨꯝ ꯃꯥꯒꯤ ꯔꯨꯝ ꯇꯥꯅ ꯀꯥꯈꯠꯈ꯭ꯔꯦ ꯑꯦꯅꯤ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯁꯨꯛꯇꯣꯛꯂꯒ ꯒꯥꯔꯤꯗꯩ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯑꯁꯤꯅ ꯄꯩꯔꯒ ꯆꯪꯂꯛꯏꯁꯤꯅ ꯑꯃꯨꯛ ꯈꯠꯅꯩꯔꯣ ꯅꯧꯄꯥꯒ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯀꯧꯕꯒ ꯇꯥꯗꯒꯩ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ ꯑꯦꯅꯤꯅ ꯍꯣ ꯃꯊꯤ ꯐꯥꯏꯅꯤꯡꯉꯦꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯁꯨ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯑꯩꯉꯣꯟꯗꯒ ꯏꯁꯧ ꯂꯥꯡꯉꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯦꯅꯤ ꯁꯥꯎꯔꯒ ꯁꯨꯡꯆꯠ ꯆꯠꯃꯤꯟꯅꯔꯣꯏ ꯐꯔꯛ ꯌꯥꯝ ꯐꯩ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯣꯏꯕꯤꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ ꯑꯦꯅꯤꯅ ꯁꯦ ꯇꯣꯟ ꯍꯣꯏ ꯃꯃꯥ ꯕꯕꯥꯅ ꯄꯤꯔꯛꯄꯅꯤ ꯀꯤꯆꯟꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯑꯦꯅꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯃꯥꯗ ꯄꯤꯔꯝꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯀꯩꯅꯣꯕ ꯑꯩꯅ ꯖꯦꯛꯇ ꯍꯥꯏꯗꯣꯏꯁꯦ ꯑꯁ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯃꯔꯣꯏ ꯃꯦꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯦꯅꯤ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯊꯣꯏꯕ ꯕꯥꯠꯔꯨꯝꯗꯒꯤ ꯀꯩꯅꯣ ꯐꯥꯏꯔꯤꯌꯦ ꯑꯦꯅꯤꯅ ꯃꯤꯡꯅꯥꯏꯁꯤꯗꯤ ꯅꯪꯗꯤ ꯑꯁꯦꯡꯕꯩ ꯐꯥꯏꯅꯤꯡꯉꯤꯕꯣꯏꯔꯦ ꯑꯦꯅꯤ ꯑꯃꯨꯛ ꯊꯣꯔꯛꯏ ꯏꯀꯥꯏꯔꯤꯉꯩꯗꯨꯗ ꯐꯣꯟ ꯂꯥꯛꯄꯩ ꯔꯤꯡꯇꯣꯟ ꯇꯥꯔꯛꯏ ꯃꯥꯏ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯃꯤ ꯁꯥꯟꯅꯗꯣꯏ ꯋꯥꯔꯤꯁꯤꯕꯣ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯐꯔꯦꯗ ꯄꯥꯏꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦ ꯈꯜꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯇꯞꯅ ꯍꯜꯂꯣ ꯖꯦꯛꯅ ꯌꯧꯔꯕꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯏꯀꯥꯏꯔꯤꯔꯣ ꯑꯦꯅꯤ ꯐꯣꯟꯗꯨ ꯈꯔ ꯊꯥꯡꯗꯣꯛꯂꯒ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯂꯒ ꯈꯥꯡꯉꯤ ꯖꯦꯛꯅ ꯀꯩꯗꯧꯔꯒꯦ ꯑꯦꯅꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯖꯦꯛꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯝꯇ ꯎꯅꯁꯤꯔꯥ ꯑꯦꯅꯤꯅ ꯀꯣꯟꯅ ꯎꯅꯁꯦ ꯖꯦꯛꯅ ꯅꯨꯡꯁꯤꯕ ꯌꯧꯗꯕꯅꯤꯅ
ꯎꯅꯅꯤꯡꯕꯒ ꯐꯥꯎꯔꯝꯃꯣꯏ ꯈꯪꯉꯤ꯫ ꯑꯦꯅꯤꯅ ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯖꯦꯛꯅ ꯑꯗꯨꯏꯗꯤ ꯑꯝꯇ ꯎꯅꯁꯤ꯫ ꯑꯦꯅꯤ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯁꯨ ꯈꯔ ꯈꯔꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕꯅꯤꯅ ꯍꯣꯏ ꯐꯔꯦ꯫ ꯖꯦꯛꯅ ꯑꯗꯨꯗꯤ ꯅꯪꯅ ꯁꯪꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯍꯟꯗꯛ ꯋꯤꯛꯁꯤꯗ꯫ ꯑꯦꯅꯤꯅ ꯍꯣꯏ꯫ ꯖꯦꯛꯅ ꯐꯔꯦ ꯊꯝꯃꯒꯦꯀꯣ꯫ ꯑꯦꯅꯤꯅ ꯐꯣꯟ ꯊꯝꯅꯗ꯭ꯔꯤꯉꯩꯗ ꯔꯣꯖꯔ ꯐꯠ ꯆꯪꯂꯛꯏ꯫ ꯆꯦ ꯀꯩ ꯍꯥꯏꯒꯦ? ꯔꯣꯖꯔ ꯎꯕꯗ ꯑꯦꯅꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯊꯝꯃꯒꯦ ꯐꯣꯟ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯦꯅꯤꯅ ꯑꯩꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪ ꯃꯇꯨꯡꯗ ꯆꯪꯂꯛꯀꯅꯨ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯔꯣꯖꯔꯅ ꯃꯇꯥ ꯑꯃꯅꯤꯅ ꯅꯪꯅ ꯀꯧꯔꯝꯕꯗꯨꯗ ꯀꯩꯒꯤꯅꯣ ꯍꯪꯕꯩ ꯆꯪꯂꯛꯄꯅꯤ, ꯃꯤ ꯇꯥꯌꯥꯗꯕ ꯑꯔꯣꯟꯕ ꯋꯥꯔꯤꯗꯤ ꯅꯥꯇꯩ ꯆꯥꯔꯝꯃꯣꯏ ꯈꯪꯉꯤ, ꯀꯔꯤ ꯃꯆꯨ ꯁꯦꯠꯂꯤ ꯃꯣꯏ ꯊꯣꯛꯄ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯦꯅꯤꯅ ꯌꯥꯔꯦ ꯆꯠꯂꯣ, ꯅꯪ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯣ, ꯀꯥꯔꯟ ꯉꯥꯡꯂꯅꯨ ꯁ꯭ꯋꯥꯏꯗ꯫ ꯔꯣꯖꯔꯅ ꯍꯣ ꯆꯠꯆꯔꯦ ꯆꯠꯆꯔꯦ꯫ ꯔꯣꯖꯔꯁꯨ ꯊꯣꯛꯈ꯭ꯔꯦ꯫